Manipuri masa samri Senai railway station panduna lairi Senai Central Railway Station dagi ngarang Manipur da lakna bagi damak tholakiba Manipur masa samri rom train ticket phangdabadagi railway station da panduna lairi hairi hiramasigi matangda Senai railway station da panduna lairi ba miyoi kharana poksi asida hai laingak na Manipur da hannaba miyoi singi list thadorappada makhoigi maming yorakpagi matungina laingak na gari tharaktuna Senai Central Railway Station da purakhi railway station yoroba matungda line da lephalaga miyoi samri rom ticket sunadre herakhi hiramasigi matang na Tamil Nadu laingaki official sing da wakat pada tabidre loinana khongsat adubu sin langkiba Manipur gi association amada haibadusu tabidre haina maral siraduna pienaba wafam sing phongdorakli Manipur da hangadaba singi list da yaudaba miyoi sawnga rom di train aduda yaukre makhoi na leiramba asanba yumsing adusu thadoraga tholakpa oibana makhoi gi sangjafam leitabagi awaba mayok nariba asida laingaki midyeng changbinaba pukning singsinki Delhi dagi so ahanba tangaki oina miyoi lisimmaga satruk rom train ani hayeng laklaba yai haina su poksisna phongdorakli Hauzik phangba anauba pawda myam yamna nungaitaba COVID-19 gi update da Manipur da hauzik miyoi amasu nupa masa amasai kunginithoi Suraba amasu COVID-19 positive oide haidi marksing ngarang nungdang athengba test tawbada BRDL rims da positive oi habis khangakibane aduga marks Delhi digi halakhiba miyoi amani su haidi aduga maha hauzik ma COVID care facility rims da laikre haidi aduga maha asi stable su oide haidi aduga mayam makha tapa pawng minasi share tang salo sinjra again thank you